Lakliba Mars kitang taramapal. Yaosang ginini chenba numit. Naakhal Chengjel na sinjalangja every child is unique and special hai theme masida. Children home gi angang sing amadi differently able angang sing gidamak Unified Mega Sports Festival ama. Kongba the Labor Oriental Leveler Association OLA Rukusam Naduna Kongba Sotong Pung Lampak the Pangtok Sagado. Program asi ayukta ridersing gi oiba bike rally ama imphal gi mafam sinba thungna chatluraba matungda sodobung lampakta panthun oraba matung sports festival asi hawdokjagani Kaida shaktamna kutling shagone laija irol nung thawdu nung latte mayamna thidu hendokna sakhangna biraba manipur gi amatta ngairaba experimental folk band sampagi musical concert amasu thamjari mayam sulakpiu saruk yabiu amadi event asibung ung phambiu haiduna amukana ningsingje Hariba festival asida angang singgi oiba unified games amadi talent show na jingba singsu pangthokjagado mayam sungsoi soi dan lingbiro aisu ngaijaru ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯖꯔꯤ ꯑꯃꯁꯨꯡ ꯅꯥꯈꯜꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒꯁꯨ ꯍꯥꯏꯖꯔꯤ ꯁꯤꯟꯗꯣꯔꯤꯕ ꯏꯚꯦꯟꯠ ꯑꯁꯤꯅ ꯀꯣꯡꯕ ꯁꯧꯗꯣꯡꯕꯨꯡ ꯂꯝꯄꯥꯛꯇꯅꯤ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯥꯛꯆꯅꯤ Numira sida mayam sungsoi soidana lakpiyu. Angang sing bu pung thugat.